ngasi numida wainam phongkiba tongan manipuri sifungsing amasung thokkiba thawdo wathoksingdagi maruibi ipausing miyamna thamjagi ahanbada lo thugaibising NSA pandun action lawnaba governor Ajay Kumar Balana khankhre Central Force ki maikaidagi pambei luchingba UNLF peace agreement ki ground rule thugai haina governor da paudamkhre legal option ama oina state police na aini yadaba thabak tawbusing mathakta National Security Act 1980 trial tawduna sahi ama phajinduna thambigi ayaba piriba panduna makhoigi mathakta action lawnaba Manipur gi governor Ajay Kumar Balana security gi makok thongbu official singda khankhre government gi makok thongbu official amana di Hindu paksi da phongdokhibada hawkhiba irai numita Manipur gi governor oina wasak lawkhraba hanagi Union Home Secretary Ajay Balana Sierra Lodun Impal gi Rajbonda security gi makok thongbu official single loinana Manipur gi law and order amadi security gi matangda pangthokiba review mifamda law gi wangbada thabak tawbising gi mathakta state police na NSA pandun action lawnabigi gi apamba governor na thamkhibani mifam adura saruk yakiba Central Reserve Police Force CRPF amasum Border Security Force BSF ki makok thongbu officer singe maikaidagi phongdokhibada kumza English singaniga kungo humdagi November kunga mapanda Union Home Ministry amasung Manipur government aniga peace agreement sign tawnakhiba Manipur gi khwaidagi leaderable lahulup ama oidiba pambei luchingba UNLF na peace agreement gi ground rule thugaibagi thabak tawri haba wafam thamki hairi Manipur amasung Myanmar operate tawba lahulup asigi kedar marfuram khulai kunthraga mathugi loinana lengak changjarakhibani mifam aduna aranba lambi lamsing biraba lamdamasigi nahasing thabak phanganabigi wafamsingsu kupna khanabaga loinana state asida thokliba hingsa gi thawdoksing asibu thawhanmani haina singnabasing thidoktuna makhogi mathakta sapsan action launabasu governor Ajay Kumar Balana security makok thongbu officer singda khangan ki haina su government gi makok thongbu official aduna makatana phongdorakli mifam adura security advisor Kuldip Singha DGP Rajiv Singha Commissioner Home and Ashok Kumar, Inspector General of Assam Rifles South ki Major General Rafrup Singha, 57 Super Mountain Division ki GOC Major General SS Kartikia, Central Reserve Police Force CRPF ki IGP Bipul Kumar loinana CRPF amasum Border Security Force BSF ki makok thongbu officer sing saruyaki atop government ki official amana di Hindu da phongdorakpada Imphal East ki manung chanba Yangpok pi hairiba singamasum tam anigi buffer zone oiba mafam asida hawkiba December 13 dagi ngasi phawbada yamdrabada nomai kapnabagi thawdok yang khairom thoki Yangpok pi ga naknana leiriba Saibol Kulda leiriba Central Armed Police Force sing CAPF hawkiba December 13 phawgi manungda Lauthokhinaba Kukizogi Loop Committee on Tribal Unity ko to demand tawbagaloina makhogi demand thabak to onthokte haiduna Kukizo miyamna Yangpokpi kilometer humpu khara hena lapna lariba Kangpokpi district headquarter thasigi ahungi numidang na Kukizo miyamna SPM DC office ta nung projectile na singba sing sijinaduna landarakpi thagdok ta Kangpokpi gi SP Manoj Prabhakar aso apanangki official aduna makha taradana Yangpokpi hariba mafamasi Nakal Amadana National Highway 202 Impal Ukulambi Aduga Nakal Amadana Kamelok Goltabi Reserve Forest ki marak taribani kumza English ngani ga kungo humdugi me uhumdugi Manipur ethnic violence asi hek tholakpadi gi Yangpokpi ka yamna naknana leibasingda Kukizo volunteer singa makhoi gi bunker sajilakpa groina toina landaraktuna community ani gi marak toina khut thokna pham oiduna lakni Yangpokpi ga naknana leiba Kuki khulama oiriba Saibol gi Kukizo volunteer gi bunker amadi camp ama December 13 da Central Security Force laktoki namid adura Saibol khula sanglakpa Central Force sing da athingba pirakhiba Kuki nupi singa security force ka muknabada aso open kay yakhi defense source ki matung ina Imphal East Kukizo leiba singi bunker dagi manak nakpada leiba mitai khulda hawkiba December 13 dagi bomb amadi nomai kapsindun attack torakpadagi community ani gi marakta matam khara kanaraga December 14 phaw nomai kapnabagi thawdok sungthoki masigi matung December 13 da sathaba joint combing operation da Yangpokpi ga naknana leiba Phaimol Kulda Saramba Kukizo volunteer singi bunker taruk thukahi
हाइमोल अमदी उरांपात लेब बंकर सिंह कुकी जौसिंग मितई खुल तोयना बॉम अमदी नोमई कापसिलकपग लोइना मितई कम्युनिटी की माइकैदगी बंकर सिंह असि लौथोखिनब अकनब डिमांड तौदुना लाखिबने हाइना फोंदोखलि सोर्स असना मखा तारदुना कुकी जौ लहलुप सिंगा लेंगा की कुमजा इंग्लिश सिंग अनिगा निपान कांगपोकपिदा सस्पेंशन ऑफ ऑपरेशन सु पीस पेक तौनखि अदुबो सु साइन तौनरीब कुकी जौ लहलुप सिंगी खुलाई पाइब केदर क्या था असि अहुमदा डिस्ट्रिक्ट हेडक्वार्टर अमदी एसपी ऑफिस ता कुकी मियाम अटैक सथब मतम अदुदा सु साइन तौनरीब कुकी जौ लहलुप सिंगी केदर कया मकुत खुलाई पाइदुना लंबीदा कोइचत चतप मियाम उनखि सुगी ग्राउंड रूल मतुंग इन केदर सिंग डिजिग्नेटेड कैम दा लेबग लोइना मखोगी खुलाई सिंग सोलुनसिन थम्फम थोकपनि हाइना सु ऑफिशियल अमना मखाताना फोंदोरखलि अमरोमदना खुंदामिनरीब येलो फुरुप सिंग पुनसिन मथौ तारे येलो फुरुप सिंग पुनसिल हौद्रबदी मुटखिब याय दिरेन मणिपुर अखोय मसल मसोय मसोय ताना हनब होनरगलिब कयासी थेंगनगी हायरबदी लमदम सिद खुंदामिनरीब येलो मी फुरुप सिंग पुनसिलगा अपुनब मणिपुर गिदम खोनब मथौ तारे येलो मी फुरुप पुनसिल हौद्रबदी मुटखिब याय हाइना यूनाइटेड कमिटी मणिपुर यूसीएम की प्रेसिडेंट वाईके देरेन फोंदोखरे वाफम यूनाइटेड पीपल्स फ्रंट्स यूपीएफ मणिपुरना थाबम सथरकलिबा चामग मौद्राग मथुसुब नेशनल रिकन्सोलिडेशन मन की सरुक वाबगाई लमखाई लैरेंबी क्लब का खुसमनरग वाबगाई लमखाई कम्युनिटी हॉल दा अखोय अमुक हना खुंताकलरुइसी हाइब हिरमदा पांथोकिब खन नैनबगी थोरम अमदा मिथुंगलेन ओइना सरुक यादुना वाईके दिरेन फोंदोकिबनी थरम अदुदा वाईके देरेन मखातन हाई सही तरे खुंताक पथोकिब मतम अदुदा अवासिंगना हाइब इनबा सल्लु हाइरग सत्पा फम्मु हाइरग फम्बसिंग अदुदा खुदोंग चाब क्या पिरमी निंगथौ फाव ओहलमी अदुगुमना ngasi lamdam asida masagi khakhanba miyoi kayada lang thaktuna chief minister amadi minister ohenduna masui tahali mapi mapa oibising punsin bangamdanaba honari manipur gi phibam asi sei tere khuntakpada miyamna wakhibaduga manana leiri habisi ekoi khudimangna khangjinma matautai masida amuk india lengan lamdam asida hingminari ba ekoi masil gi marakta hukam sinduna punsinadana bohonari हिंगमिनरी फुरुक खुदिमक पुनसिंदुना मणिपुर कन्ननब अखोय अमतने हाइब वखलोंदा होना हौद्रबदी मणिपुर असि मुटखिब याय मसी खंगना अखोय पुनसिनब मथौ तारे मांगना मखा तारदुना इंडिया मणिपुर तिल्लब मतुंगदि मणिपुर थुगाइनब मुथनब मैकै क्यादिगु होनरखि सही अनिरोम फजिलकदौरब मणिपुर की इरांग असिदा कुकी नार्कोटियरिसिंग थेंगनबगी मुहूर्ता खुलंगाकनबा थोलक्लिबसिंग असिदा ओनसिलकपगी तंकक्लाकलि मणिपुर लेंगाना डिस्टर्ब एरिया लाउथोख्रब मफमसिंगदा इरांग असिगी खुदोंचाब लौदुना अमुहना सेंटर अफस्पा थमजिंदुना मियोट मिनै सथनब होनरकलेखि ngasi pangthokiba thoram aduda UPF Manipur gi president Nongthomam Rupasandra Kadagi president Hizam Priyo Kumar Wabagai Lamkhai Lairembi club ki secretary TS Premsan Wabagai Apun Manupi Loop ki president Waimangi Women's Development Association Wabagai ki president Jumna Purnima Sisu Sarugyaki Amaromdana Mahairoi Samaga Kuntra Romna Sarugyadana Numit Tarani Satharakpa Natkamari Leinaba Winter Camp Loisinkhre Mamang say December kunga mangadi houdan numit tarani sum sathrakiba winter camp ngasilu singkhre organizing committee 10 days winter camp na sinduna pangthokiba camp aduda pigliba angang singda lamdam sigi mamangai digi leijaraglaba culture jago isei amadi thangtana singba kaya ama takpi tambiki camp aduda saruk yakiba angang samaga kuntra romna camp aduda tamkiba mahai sing adu utpana thoramgi mapungi camp aduda pigliba nursery tamliba mahairoi digi houduna class 8 phawbada leiba mahairoi kayana saruk yaki hairi Jawaharlal Nehru Manipur Dance Academy ki auditorium da pangthokiba thauram aduga mari leina camp adubu sinbada amarueba thaudang laukiba made angang sungbu takpi tambikhibi oza daina naukset mamna phongdorakpada mamang sahi english singaniga kunga mari gi december kunga manga digi hauduna class 8 phawb ki manungda leiba manipur gi tungan ba institution singi mahairoi samaga kunthra rom saruk yaduna numit tarani gi oiba winter KMC pangthorakpani KMC gi maru oiba panamdi mahairoi singi vacation matamasi da mahairoi singna RM da mobile phone paiduna matam manghanbi gi muhutta iramdam sugi ipai pu hakaktagi leijeraglaba jagoi sei culture thangtana singba takpi tambi bani
angang oiringi matamdagi hauna aikhoigi oiba jagoi sei sari sarak tambirabadi makoina chawraklaba matamdasu lamdam nungsiba laibak ningma mi amamam oiba ngamgani ke madu kanagum lup amataga mari lenadi wakhalon manaba khara punsilag angang singna takpi tambiduna lamdam sigi culture yokhanaba honabani hairenasu pausida makhatana phongdorakli Makasa tharak poina to papom na sin cookie theorist in the India lengana sagoliba makai proxy war solution mangamloi kokomi Hausu Manipur thukliba lanas India lenga ki proxy war ni haiduna Manipur wang modiki sanglakpa sin cookie theory singda India lenga na sogoliba makai proxy war si kaidonungda luisin mangamlo hena kokomi gi makai digi thamlakli loinana lanas luisin na bohona bada kumza English singa maga samapan ga yengkhai gi mathu gi mamang digi isterasi da khunda minaraklaba purup singna hotna minasi hain apple torakli hiramasiga mari lenina ngasi nungtil lamphel pat leiba kokomi gi office ta paumi singa unabada lup asigi coordinator Somendro Thoksom Nahai. Sayani Parakadoraba, Sterasida Tokliba Lanasi, India Lengaki proxy war ni Habadu, Mayaksanakli, Masigi Kudam Oina Hokiba, Numik Kranigi Mamandigi, Impal Iski Tamnapoki Kulgi, Oyok Sing the Leramba, Koki Militan Sumbu Central Force na Taktokuna Bunker Kat Thugai Batenaki, Central Force na Koki Militan Singi Bunker Thugai with the Koki no Pisun na Mawong Sadana. Protect tawduna irang horakpada tear gas cell khara kaptuna tangkhaiki tear gas cell khara kaptuna action lokhalakpada central force na thamoi sing thaba khara tawraklabra haina thajan rubani adubu kangpokpi dc musum sp gi office ta koki militant sing yaun akan mamong da attack tawraklabasu tumina lesin ki was lebak thibani thawdu odur kangpokpi district ki sp masamak sokibani sp soklaba phawe action amata lokhatna tumina lesin bi yaningdi mamang na su koki sing su sampu dc office mai thabi yaun irang tawkibani Madudasu action amata lokat kiti asiguma thawong singa sinamara moiraga India lengang na manaba mi yeng mangamdabigi mamitari Mangna makhatana hai kangpokpi district ta haukiba irang adu tampak thokpo iramlabadi kari oiramgani haina wang hangladuna koki singna mitei gi mathaka sathaba lana sida mitei singna lenga ki office mang takhanba amadi ban blockade sathabigi thawong amata laitri maram aduna koki singna kangpokpi dc masum sp office satakhiba hingsa gi thawong adu gi sapsabe action lokhatpham thu ihainasu pawsta makhatana pali adugo tentangna asumna memda thamjaramge duga Hausiku ina di miyam pao sa matang solution jarage masu miyam puna no update nga mina sa national sige maikaidagi su miyang impam na makata na tamjari.